अहानबदा मरोइबा पाउ राज्य सभादा चरांगनबा थोकपदगी CAB ngasi पुथोखिद्रे हयेंग अयु पुंग 12 फावबा मिफम यैथोक्रे लेंगाकना मियामगी अपाम्बा खंगना बिल पास तौदनबा लेप्तना तकनरे मियाम पुकनिंग फाथना लेबिनबा चीफ मिनिस्टर ना अपील तौरक्रे मियामगी हौ लाकपा याई चिंगनबदगी लेंगाकना ग्रेटर इम्फाल एरियादा मतम कक्तबा कर्फ्यू थमक्रे अमदी डिस्ट्रिक्ट मैजिस्ट्रेट इम्फाल वेस्ट ना टीवी न्यूज चैनल सिंगदा मियामगी हौगा मरी लेनबा ई पाउसिंग फोंगदनबा अथिंगबा थमनक्रे खुरुमजरे ISTV पाउ मियंग ताबीरिबसिंग तराम नोक्चरी हौजिमा पुंगिबा पाउ ngasi sathakhiba Rajya Sabhagi mifamgi business list da Union Home Minister Rajnath Singh na Citizenship Amendment Bill puthoknaba yaurabasu House da charangnaba thokpadagi puthokidre Rajya Sabhagi mifam hayeng ayuk fawu yethokre ngasi Rajya Sabha da tongan by issue amadi bill puthorakpada opposition gi maikaidagi yaningdaba phongdoknarakpaga loinana House ki well da sangshilakpadagi charangnaba thoktuna business chathaba yadabadagi mifam hanjin yaithoklaba matung hayeng ayuk pung 12 fawa adjourn tawkhibani Amaromda Miyamgi Apambagi Matungina Chief Minister N. Birena Luchingduna political party Taramathoina Delhi that Luchingba Sing Unaduna Bilasi passed Taudanaba Honoriba Asi Miyamgi Matinga Luinana Soidanamaki Mai Pakani Kali Haina Chief Minister N. Birena Delhi Dagi Fongdo Clay Miyamna puning pathana lebiu haina appeal tawrakli curfew thamlibasi lengakna miyamda awab pinanaba thamkibanate miyamgi lan thum amadi punsi ngak senanaba amadi pamdaba thoganingdaba thodoksin thoktanabani haina makhatana phongdorakli ngasi si Rajya Sabha da malap amaitu Home Minister da pente mandi bill ta sena yam na pass ko da to ko da bo na masala da to ko da bani aduna in mayam da mari to miyam da na appeal to hayin kata ngai re hayin tung drama to exam to kore hayin skodi lei ga ITM yam kre aduna aduni mathak president gi president gi person to board of thanks kanu su to ko da bani na ai masi bill ji puthor ka do mande ago puthora agar sudasti tawni abi ainda khajaba leiti baramdi rang aikoina sanari ba university leile BCP gi chief minister ahum mari sing manam ko loina ko manama phone phone ate issue BJP ki tedi ago bi akoi ani ni da ga se aduna bana home minister ga chu ta hoi ba agi aikoina mango da convey toriba ago mari tu gi prajana aikoi mission ya da ba aikoi Soki kedra mangi kedra wajib juga tahu mayam tu price itu mayam kerana tapi hari aduh nama aku kerja ina apa tu jadi true ai dalilai hayang apa tu ramai masih di Rajya Sabha di wakam di Kanada aduh masih sudah Rajya Sabha masih hayang apa tu kerana hayang lah soal kau ai ngai dengan kau siswa ini masih Rajya Sabha di ai parti di lagi bahagia masih tak dia amal kau hai begitu pun matang una busali aduna masidai Manipuri terjamah in matamna phadra galaitu koi naya all political party ki yeso ki chhatra singh ki adi ma maira party civil society naya ma matawna Delhi da lakna pije ka pressure pina tawuna soi da Manipuri terjamah ki apam khola se काफी जने ने खल्ली अगर प्रजाना में तो कोई हिस्सा या वो थोड़ा इनका तो विभिन्न बा इलान से थोड़ा तो विभिन्न बा इन आई यहाँ हम जाई अपील तो जरी अमरोमदा बिलसी पास तव यारे हाइना मणिपुर प्रदेश कांग्रेस कमिटी ना दिल्ली गी जंतर मंतर ममांग द खोंजंग संक्शन ख्रे बिलसी विड्रॉ तवगदबनी अवांग नोंपोक लमदम अमदी मणिपुर कनगदबनी हाइबा प्ले कार्ड कया वाकनिफम अदुदा सिजिनखे वाकनिफम अदुदा हानगी चीफ मिनिस्टर अक्रम इबोबी डेप्यूटी चीफ मिनिस्टर ओइरंबा पार्टी की प्रेसिडेंट ओइरिबा गाय खंगम यावना कांग्रेस एमएलए हानगी एमएलए सिंह अमदी अतै कांग्रेस की थौपुबा क्यासु सरकियाखे हानगी चीफ मिनिस्टर अक्रम इबोबीना बिलसी यानिंगदबा फोंदोक्तुना भारत की लुचिंगबा कयादा मेमोरेंडम पिख्रे बिलसी भारत पु तोखाई ताननबा बिलनि हाइना फोंदोखे Chairman of the Joint Parliamentary Committee, Mr. Agarwal, who is also happened to be met him, we have already submitted that memorandum cannot be passed. We are against this bill because this is against people being and it will lead to divide India. Tungda Prime Minister Narendra Modi amadi Bilasigi mayokta kholau kya lauke khongjang asi hayengsu makhatana sangshin khigani haike
Citizenship Amendment Bill gi mayok tanga si miyam na akan ma khongjang sangsilak pa yai chingna badagi section thaurang lokhat pa oina ngasidagi lengak na Greater Imphal area da matam kaktaba curfew thamkre miyam gi punse amasung lan thum ngak senanaba district magistrate Imphal East amasung West na CRPC gi section chamani fu mari gi makhada athingba si thamkibade curfew lauthokraba matungda police na Imphal gi akoibada publicity satuna yumdagi mapal thoroktanaba khangan ke maru oiba mafam singda police na barricade amadi backward tingduna miyam gi iho lakpada thingnanaba section thaurang lokhat ke Imphal gi mafam sinba thungna police IRB MR amadi CRPF ki personnel singna ngak senba gi thabak lokhatle oiragli ba phiba masida pamdaba thodok thokadabadagi thingnanaba lengakna lokhalakpa section thaurang gi manung chana mobile internet service thingba hokre Sida District Magistrate Imphal West na TV News Channel singda miyang ihoga mari leinaba ipau sing phongdanaba athing bathamna kre District Magistrate Imphal West District Naurem Province singhana ngrang thokiba order amada haukiba numit kharani asida miyang ihona maram oiduna tangdu leitaba kairakpa yaba amadi miyang ing tapa punsida akaiba thoganba yabana maram oiduna Cable Television Networks Regulation Act 1995 ki section 19 ki makada makal amatagi miyam ki iho irang mingonda insin bayaba warol wangang miyam ki khananai na ba mifam asina chingba hingsa thokan bayaba natraga miyam ki ing tapa punsida akaiba thokan bayaba mawong amatagi I pau sandok pathingle hari ba thingba si kudaktagi makhata ba order ama thoktriba fawa chanaragani haina phongdokle Manpack ki mifam none da pangthokpa loinana haujuk sangshiliba agitation makhata na sangshin khigani haina convener yumnamcha Dilip Kumar na lauthokre Jalyangrong Union ZU gi president oiriba Manpack ki co-convener amukama yauna pangthokiba mifam maduda Dilip Kumar na makhata na ngasi Rajya Sabha da bill asi putokhidrabasu withdraw tawdriba maramna makhata na khongjang sangshin khigani Manipur gi miyam na pamliba si bill asi mapung phana withdraw tawbani sanminariba lob kudingmakna makhata na khongjang sanction bada yana duna warep asi lobani haike Amendment Bill 2016 Manpack na chatrak pa khongjang iroina na ngasi asi the None district ki manung chanba asing mon None 41 asida aikogi Manpack ki oiba mifam ama pangtholi hairiba mifam asi tasengna Manpack na Citizenship Amendment Bill 2016 bu singna duna masi total withdraw tawgadabani haiba pandam asi makhada sangsilakpa khongjang amagi oina mafam asi mifam asi pangthokpani Amaromda CAB hayeng makhata na Rajya Sabha da putoktuna pass tawrpa yabana Manpack na hauju sangshiliba khongjang ase bill asi mapung phana withdraw tawdriba fawba sangshin binaba appeal tawre Manipur Press Club ta pangthokpa pawgi mifam amada Manpack core committee gi member Sunil Karamna sinpham khudingmakta leiriba miyamna sintha lepiduna hayengsu khongjang sangshin biu amaromda khongjang sangshiliba singna lining laishol ana ayek amadi I pawgi thabak tawriba miyoi singda apanba pibiganu Manpack ki thomi singnasu mathau tawnanaba chatpada mateng pangbiu Manipur lengakna miyamgi khongjang asi namthanaba curfew thamjinba amadi internet thingjinba asina miyamda hena langtaknaba asawa pokhale khongjang manungda Manipur police na ahenba thong kaya chathariba asi lepiu miyamna taliba demand makhoigi su saruk yauribade awang nongpok sakhotana India sakhotpa yaroi haiba Prime Minister Modi gi wakhalol handaki CAB da mayek sengna takle awang nongpok miyamgi kholau tabidrabade state sing punsinduna kari tawgadagi haibagi tangkak adu lakle haike mayam punamakta kogi net thingjanba adai curfew thamjanba adai miyam punamakta kogi tear gas caption na tawriba poda che Manipur police ki kogi ahen bat attitude che hai chi tawigano adu condemn tawi adu matakta makhoigi thabok si yauribani adu da natana hoji pairiba lenga punamasu aikoina Manipur miyam na taliba che aikoi makhoigi punamak chigini Core committee member PS Devan Sarmana Manipur lengakna I pau phongwa fawa thingnaba khongthang laurakpa taraina lode miyamna changshiliba khongjang sing democratic oiba ngaktani miyamgi freedom of expression ikai khumnafam thoi CAB namduna chana hananaba India lengakna honaraklabadi awang nongpok miyamgi kholau India lengakna tade haibasi mayek sengle bilasi namduna chana khiba tarabadi miyamgi oiba chapchaba firep ama India lengak amadi male miyamda khangangani haike miyamna pamiba
हाइरिबा सिटीजनशिप अमेंडमेंट बिल से मसी पास तौब यारोय मसी हान लौखिबा अदुगुमलबा पार्लियामेंट लौखिबा वाफम जी विड्रॉ तौगदमने हाइबा अकनबा डिमांड असिगी अनिसिगी मरकता मुक्नरकपसिदैसिदा ngasi मणिपुर सरकारना असिगुम्बगी पाउसिंग फोंगबो खोटपो फाउ थिंजिलकपगी वाफम से अखोय तराइना लौदे मसी कंडेम तौवे District Magistrate na ating batang krabasu miyam na curfew tugay do na nga sisu paksya na kongjong sangshin na ke. Mafam kayada pulis ka mukna batok padagi lakshin na ba tear gas ka ke. Belgi mayokta kyang gay pal han bidat landam adongi miyam na lambi tingdo na kongjong sangshin kre. Prime Minister amadi CM gi ifizi may ta ke. Kongjong loy karanat lang tabal kunja awang lekay da layba BJP Manipur Pradesh ki office ta pi thong da ba kongjong sangshin ke. Tidim lambi ki kaisam patagi airport fawagi manungda miyam thoraktuna lambi thingba mai thabana chingba sathaduna akan ba khongjang sangshin ke Manipur police na miyam ki khongjang adu lakshinana ba tear gas kap ke aeroplane tongduna mapandagi halakpa passenger kaya mayum hanana ba hona bada kudung sada ba kaya marum ayuk na ke airport tagi thorakpada miyam na athingma thambadagi numidang wairam fawba airport manungda leina ke athengbada police na ngak senduna mayum da chatnana ba sin ke lambi asida numidang athengba fawba miyam thoraktuna khongjang sangshin ke Manipur University ki Mahiroi Singh amadi Kanchipur ki akoi bagi khongjang sangshin ba singna Kanchipur da leiba BJP ki office ta thomjinana ba hona rakpada police amadi khongjang sangshin ba singi marakta chauna mukna ba thokre khongjang sangshin ba singna nung thomjilakpa amadi nauri kapsilakpadagi police ki makai dagi su tear gas kaptuna tankhai ke Yumnam laikai chinga mathak kawa naurem laikai amadi kyang gai gi mafam kaya da su miyam thoraktuna khongjang sangshin ke Yumnam laikai mapada curfew thugaiduna thorakpa miyoi sing police na yumda changana ba haibada yadabadagi tear gas kaptuna tansin ke Langthabaldagi hyangthang phawbagi miyam na nauria pakhang lakpa kendragi MLA S Subhasandragi Ningomamda leiba yumda CAB gi matangda masagi firep khangalu haina miyamna thomjin kre MLA gi sumangda Prime Minister amadi Chief Minister gi mitam mai thakre wakhal tanadabadagi khongjang sangsilba singa ningombam gi miyam ga khuthokna kre masing yamlaba miyam aduna MLA gi yum mai tharakadra ni paibadagi ningombam gi miyam ga muknaraktuna khut phawa thanarakibani Imphal West ki SP na luchingba police laktuna irang adu lakshilaba matung nakal ani wakhal tanabadagi ingthake Mayay lambi gi kaisam thong pisum thong habom marak mongsangai langthabal puramakhong hiangthang wanggoina chingbada su miyamna khongjang sangshin ke habom marak kaisam laikai gi miyamna su khongjat amaga loinana pisum thong da leiba Health Minister L Jayanta Kumar gi yum mamang da khongjang sangshin ke Langol chingmi tami apun balup na langol gi mafam kaya da wakat khongjang chathabaga loinana MP thangso baite gi yumda thomjinduna CAB gi mayukta khongjang sangshin kre langol type 2 gi parking da furup kaya na saruk yaduna khongjang sangshin ke langol leima khulem lekai da su wakanifam chathake wakanifam adugi tungda langol lingthau lekai da leiba MP thangso baite gi quarter mamang da bilasi MP na oppose togadabani haiba kholau lauke Delhi da leiba MP da miyam gi wakat imung manugi miyosing na khangan ke Miyamna CAB yaningdaba utuna khongjang sangshillingai cherakta Khumbong Bazar da leiba A Somarendro Kauba Imphal West Students Club ki thaupuba ama Pasoi Police na khongpak na kauram batin natana mayumda tear gas kapsilambabu club asina akan mamong da condemn tawkre advisor Bupen Kolom na Somarendro da chatharamba thongasi laikai miyam pumnamakta chatharambani haina logadi senaba police personnel singna laikai amadi leibak miyam khangna sengdoktrabadi akan ba khongjang sangshingani haike Amoromda Khumbong Bazar da khongjang sangshin ba miyoi kharana ISTV da phone tawraktuna paumi lau natragadi hatkani singjang na yangani habna chingba wafam kaya phongdo rakhibabu ISTV news ki maikai dagi akan mamong da yaning da phongdokle atopa thodok amada ISTV news ki staff ama maitra makha malom phawduna lakpada lambi thinglamba miyoi kharana gari khamlaga I card Paisilaga pithoraktaba amadi karem kathainaba wangang sejinaduna gari kaidringai da
चलहौरो हाइबना चिंबा वाफम कया फोंदोरकपा असिगुमा थोंगसिंग असि ISTV न्यूज ना कंडेम तवे मतुंगदा मियामगे सेवा तौजरिबा मफम कयादा पाक सना चतुना इ पाव खोमलगा मियामदा यहोननबा यामना वाना मथौ तौजरिबा पाउमीसिंगदा असिगुमा थोंग असि सथरक्तनबा ISTV न्यूज की माइकेदगी खंगनजरे तागेल इमा लाइरेंबी मैरा पाइबी लुबनसु लौक्राकपम अनिंग लेकाइदा लंबी थिंगदुना खोंजंग संगसिनखे खुराइजम लेरक लुक्राम लेकाइ येंखोम लेरक लौखाम लेरक खामनाम लेरकी नुपीसिंगनसु इम्फाल जिरिगी मफम कयादा लंबी थिंखे लौबुंखोक अवांग लेकाइ मखा लेकाइ पाछोइ पार फोर्डरसु खोंजंग संगसिनखे तेरा कैथेल खोंजंग संगसिलंबसिंगना ख्वाइरंबन कैथेल लोमदा खोंजत अमा लाकपदा मणिपुर पुलिसना थांगबात मचिन थटखे नाकल अनिगी मरक्ता मुकनब थोरकपदगी टियर गैस कापतुना तनखाइखे Citizenship Amendment Bill passed the Supreme Court political party Mapana Tenagani, curfew Tamzinmana, Miyangi Kolau, Namtabangamlu Haina, CPI State Secretary Sotin Kumana from Dudakle. Irawad Bavanda Pangtok Papa Gimi from Amada Mahakna Makatara Duna, Billasi withdraw to Gadabani Haina, Katel Pambi, Ima Bill Singna, Ahingyarik Tuna, Kongjang Sanction Bada, Security Force na Tugaiduna, Taret Sokan Kiba, CPI Yaning Day, Lengagasina Billasi passed on Nabasankliba. Makal Maka Kayagi, Lalong Asina, Madam Oiraga, passed Okiba Tarabadi, Supreme Court Chatuna, Tenagani Haike. Citizenship Amendment Bill say, Masi, Ekoi Party Mapalna, Ekoi Raja Sabada, passed Okiba Tarbasu, Ekoi Supreme Court Chatkani, Curfew Tamaga, Miam Namdaraga, Miam Pantondraga, Bill say Parliament, Namdura passed on of Honoriba, Nasi BJP, Lenga say, Masina, Kaida with the shoe. अदुगुंबा सिटीजनशिप अमेंडमेंट बिल से नमदुना चनहनगनी हाइबा यारो था क्या कर्फ्यू थंगदौरी चाही क्या कर्फ्यू थंगदौरी कर्फ्यू है हांगदोरक मतमदा अखोई प्रजा लाख कया न मखन कयागी इहो कया होबग लोइना ngasiगी सरकार सिगी मायोक्ता मखन कयागी इहो जंक्शनबा मदुगी दमता अखोई अरे पलेतना हनबलेतना अखोई जंक्शन गनी होनगनी Khagempali Panthak Amadi Khagempali Pankhagi Apunma Miamna Citizenship Amendment Bill Yaningdaba Fongdoktuna Khagempali Lambida Famzinduna Kongjang Sanction K Tungda Miamna Kaisam Thong Thong Power Kongchat Amaset K Citizenship Amendment Bill Raja Sabada passed over Yaroi Haina Katil Pambi Imai Bill Singna Hingyarik Tuna Chatarak Kongjang Ngasisu Makatana Satare Itai Kuno Mera Paibi Amadi Itai Modern Civilization Club Anina Itai Kuno da CAB Gi Mayokta Wakanifam Chatake All Manipuri United Clubs Organization Amukogi Kuntaruk Suba Foundation Day Thoram Kwakatel Akamne Kaida Laiba Amukogi Office the Pangto Kre Thoram Maduda Organization Sigi President PS Devan Sharma Vice President Nando Luang General Secretary Sanjoy Su Sarukyaduna Laikidraba Amukogi members Singima from that minute and it to be a leptuna Ikai Kunaba Utke PS Devan Sharmana Amukona Manipur Lady Bat Tongan Tongan Ba Furup Singh Punsinduna Amatu Oiba Manipur Amagidabak Kona Duna Lakle Mamang the talk about issue Amadi House Lady by issue Singda Amukona Hanbalaitana Mayokna Duna Lakle Housing Su Manipur Amasung Awang Nong Pokta Akiba Amalady Ba CAB Gi Mayokta Menpeka Punduna Sanction Bayaba Kongjang Sanction Duna Mayoknari Hari भारत की स्टेट मयामदगी चंगजिलकपगी अदुगुमलबा अचौबा चैफुमा अवाबमा मितोपना मसिंग हेंगलकपगी फिबम लैरिङैसिदा सिटीजनशिप अमेंडमेंट बिल अमामुक लाकपा हाबसे मसी अखोइदी याबा सुंगम गमोय मरमदी अकीबा अमा लैरिङैगी मरकसिदा अमुक के हेना साथीबा इंडिया की मनुंगदे चंगकपा खक्ता नतबिदा भारत की वांगमदगी तोंगान तोंगान बांग्लादेश दगी अफगानिस्तान दगी पाकिस्तान दगी चंगक यारगांदा सिटीजन अमा ओंथोक याननगी बिल से अखोने याफम सुंथोक थोकते मसी सुंगा यारोय Bisnupur District ki tongan tongan ba mafam kayada CAB gi mayokta ngasi khongjang sangsin kre Bisnupur kaithel da mahiroi lupsing amade Bisnupur apun ba maira pai biga khusam naduna bill pass to ba yaroi haina khongjang sangsin ke tawbul da su bill pass to ba yaroi haina Bisnupur dagi mayang imphal taba lambi thingduna khongjang sangsin ke na chawda su bill gi mayokta miyam gi oiba khongchat amasat ke irengbam apun ba maira pai bi lupna bill pass to ba yaroi haina khongchat chat ke apun ba maira pai bi lupna oinam kaithel mapada lambi thingduna khongjang sangsin ke
Nambol Thiam Mangra Pokpidasu Maira Paibi Singna Bilgi Mayokta Khongjang Sanction K Kodom Pokpidasu Lambi Tangkai Tingduna Kodom Pokpi Apunba Maira Paibi Lupna Amuba Bet Statuna Wakadifam Chata K Khairak Pamdasu Lamdam Adongi Miamna Bilgi Mayokta Lambi Tingbagi Khongjang Chata Kre Khoijuman Yumnam Kunaudasu Maira Paibi Amadi Club Ki Mioy Singna Bilgi Mayokta Wakadifam Chata K Koirenge lamkhai dagi awang lekin thabi fawbada miyamna lambi thingbaga loinana mafam kayada wakat khongjang sangshin ke awang wabagai awang posan bomge mafam singda su khongjang sangshin ke Tera sapam lerak su sapam lerak Maira Paibi apun balup amadi juvenile club tera sapam lerak na club aduki mamang da CAB ki mayokta wakani fam chata ke CAB Manipur da chana ba yaroi haina kholau kya lauke Kangla tongbi kaithil da su kangla tongbi da khundari ba tongan ba furup singna saruk yaduna wakat khongchat chat ke Kurai Thangjam Laikai, Singangom Lertasu, Maira Paibi Lupna Khongjang Sangshin K. Kaisamthong Irong Pukri Mapal, Elangom Laikai, Longjam Laikai, Maning Apunba Development Committee, Irong Pukri Mapal, Social Club Nasu, Khongjang Sangshin K. Wangkai Ningtem Pukri Mapal, Nupi Kunai Sakot Kanglup Amadi, LCP na Andro Parking Machinda Prime Minister Amadi, Chief Minister Gimitam Maitha K. Gari Youth Club, Gari Maira Paibi Amadi Gari Gi Hostel Singda Lairiba Mairoi Singnasu, Lambi Tingbagi Khongjang Sangshin K. Langol Tarung Community Hall da su Lamdam Adongi Miyamna Khongjang Sangshin K. Garigumba Rajya Sabha Bilasi Pass Taurabadi Lamdam Asigi Miyamna Achoba Khongjang Sathagani Haidi. Naurem Thong Naishram Lerak, Rems Road Amasung Report da su Khongjang Sangshin K. Game Bilas apun banupi Maira Paibi Lupna su Lambi Thingduna Khongjang Sangshin K. Lalambung Takhilamam Laikai da su Youth Development Organization, Lalambung Makong apun banupi lup, Lalambung Takhilamam Laikai Maira Paibi apun balupna Khongjang Sangshin K. Asan Bigay da su all Asan Bigay Maira Paibi Lupna wakat Khongjang Chata K. Chief Minister na Fam Konduna Laibagi Mahutta, Miyam Punna Bilasiki Mayokta Lemina Si Hai K. Moreda su CAB ki mayokta wakani fam chata kre tongan ba civil society organization amadi Maira Paibi singna Rajya Sabha da bilasi pass taw yaroi haina more kaithel da sata kiba wakani fam adu da wangang kiba singa sina Manipur da leiri ba tongan ba political party singna bilasi pass taw dana ba hona biu bilasi karigumba pass taw klabadi ahum suba nupi lala amagi damal sem saba loire haina fongruke Haukiba February taragi numidang da Khwairaman Kaithil da police na tear gas cell amadi mog bom kapada sokpadagi Rems Hospital da layeng duna leirakhiba Kaithil ima taruki fibam NEIDP gi President Narengam Samarjit Vice President Sapam Kunja Kishore alias Keba amadi atei luchingba singna chatuni yengsin khre loinana cell oina lupa listing taragi tengbang supi khre soglaba ima singi layeng bada changba senfam NEIDP na putokani haibaga loinana asokpa singi marakta kanasu lejadrabi ima amadi makhwang da soktuna hawat kangkhat pak ngamdabagi phibam ubada Samarjit na nungaitaba fongdoke loinana Kaithil ima singna pafam phamba leptuna CAB gi mayokta Khongjang sangsilakhiba numitagi hauraga Khongjang hek sangsiliba numit fawbagi nongmada lupa chahungi sangda Kaithil ima singda NEIDP gi crowd funding dagi pigani haina President Samarjit na haike Makoina laglibasi NEIDP gi board khomba lakpanate Manipur da leminariba political party khudingmaki mahut sinjaraga lakpani haike Singna kuina lakchari busi kana gumba akoi agency amagi kana gumba amagi thawin chinda madugi akoi irangsibu keno oinanabagi phibam tonganba maung amadu unanabagi phibam da koi lakpanate tasenga thamoi gi oiba asengba maridu gi oin laksabani maramdi lai hakutegi hona Kaithil lairemdi asi yam luba mafam amani aduna pithibida nupi kaktara phamba Kaithil ama oiribani aduna ima singsidi makoi sonbe ade makoi sina leitragadi akoi tungi oiba akoi phirep ama akoi tungi oiba punsi ama tungi oiba kunai ama badu semba ngamoidabanina ima singi kalamaga akoi thawaiga ngasagi akoi leiriba akoi Manipuri oina leiriba akoi puariga masi sagonaraga sinara thawaiga sinara changa sinara pa yai haibasima masima akoi mayam yofam da pungduksage Hairok Part 2 में लेकाई दा Divine Life Club na Sinduna CAB gi mayok wakani fam chata kre bill withdraw to gadabadi Narendra Modi ge sasan janing de haiba kholau kya lauke Prime Minister Narendra Modi amadi Chief Minister ge ifiji mai thakre hari hauzi aten mabre am thlok jare with the world-class infrastructure with multi-purpose outdoor hall, kid-play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings.
UNACO School, Maitram. लागिबा फेब्रुवारी की तांग निपाल इराई नुमी नेशनल डिवॉर्मिंग डे नुमिता सही अमदगी तरा मापल फावबद लैबा ngang kudingma til laitana bahida डिवॉर्मिंग टेबलेट लेमना पिजगनी स्कूल द मिंग चंदबा मदी स्कूल का दबा अंगांग सिंगी अंगनवाड़ी सेंटर सिंग द हिदाक पिजबद याउबी गदबनी फेब्रुवारी की तांग निपाल द हिदाक पिजबद चिथौबा ngang singi damakta लागिबा फेब्रुवारी की तांग तरा मरी द हिदाक पिजगनी दिल लेतबा मसामउ फबा अंगांग सिंग न थनबा भारत अमा ओहेलसी होंडा कार की ममल फेब्रुवारी की तांग अमदगी हेंगले अदुबु संगाई होंडा द फेब्रुवारी की तांग तरा फावद बुकिंग तोबिखिबा कस्टमर सिंग द अरीबा ममल द कार सिंग योन जगने कस्टमर सिंग दमकता लुपा लिसिंग तरा मापन दगी लुपा लाख अमा लिसिंग कुनमंगा फावबगी डिस्काउंट सु पिजरी होंडा कार सिंग असि जापान की मल्टीनेशनल कंपनी न साबनी अनोबा टेक्नोलॉजी अमदी सेफ्टी फीचर क्या याउरी अथुबा मतम द गाड़ी एयरपोर्ट रोड तलैबा संगाई होंडा द लाखबियु अमसुंग खुदोंग चाबसिंग सि लौबियु The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Manipur की अहानबा 24/7 लमजिंगबा कैपना मियाम की सेवादा लेजरी मणिपुर की डिस्ट्रिक्ट सिंह अमदी मपाल लम सिंह दा चननबगी बुक तौबियु लुहोंगबगी अखनबा डिस्काउंट सु पिजरी कांटेक्ट तौबिरउ 1800-102-7959 अमदी 8794613154 नॉर्थ ईस्ट अहानबो इन नेशनल हाउसिंग बैंक होली ओन्ड बाय आरबीआई की लाइसेंस पंक्रबा मिनिस्ट्री ऑफ फाइनेंस डिपार्टमेंट की फाइनेंशियल सर्विसेज गवर्नमेंट ऑफ इंडिया ना सरफासी एक्ट 2002 की मखादा फाइनेंशियल इंस्टीट्यूट अमो इन सकंक्रबा प्रधानमंत्री आवास योजना हाउसिंग for all mission ki makada subsidized loan pi bada mangzil thariba panchobi housing finance company limited amadi masigi subsidiary company singi sister yauna punna branch tara hom doyang duk jare miyam financial facilities sing lobi na bading sing jare panchobi housing finance company limited and its subsidiary group of companies Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba हक्चांग सोक्थरकपा तुम्बा चाबा यारक्तबा खोंग हांबा नुंगारक्तबा सिंबु फहनबा ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu The Great Wedding Sale by Mobile Furniture. break matungda mayam utaram nokchere makata ba pauda wangjing lamding amadi tongan tongan ba mafam dagi thomjilak pa miyamna wangjing tentha kendra gi MLA P Brojen gi hairok haijin phamda leiba hanagi yum hojikna BJP wangjing tentha mandal gi office thugai kre police na miyam adu lakshana na ba tear gas kap kre thodo asi ngasi nungsil pung ani rom taba matamda wangjing da lambi thingduna khongjang sangshilamba miyamna khongjat ama laklaga thomjin khibani MLA ama oina miyamna horiba ihowasida masagi chap chaba firep adu khangalu haina khongjang asi changshinbani hairi khongam pat ki tongan tongan ba mafam singda su miyamna wakani fam chathake Kairaulitan makhongda su maitai pangal miyamna wakani fam chathake okram chu theka su laikai gi mera paibi amasung ima ibel sina khongjang sangshin ke top moirang kampu khewa bazar da su miyamna khongjang sangshin baga loinana prime minister amadi chief minister gi mitam maitha ke coordinating committee lamfel supermarket na su supermarket ta khongjang sangshin ke haurebi apun ba maira paibi amadi club na haurebi kangjebung da wakani fam chathake All Lilong Chajing Clubs Organization amadi All Lilong Chajing Maira Paibi Apun Balupna Lilong Santipur Club amadi Maira Paibi Singapore Sinduna Lilong Bazar Imphal West ki Thongkhong da lambi thungduna khongjang sangshin ke Naurem Lamkhai Mayai Lambi Naurem Chapro Maira Paibi amasung Youth Sporting Club na su khongjang sangshin ke Coordinating Committee of Maira Paibi Clubs and Organization Wangu na su Sugnu Kendra gi manung chana Wangu Laifam New Bazar da khongjang sangshin ke Bora yang be Hongkong dagi sagang fauba khongchat amasu chatke singmi tami Hindu Muslim Peace Women Association sagang nasu sagang kaithal da wakani fam chatake
Wangu Naudakong, Ward number 2, Maira Lupnasu, Naudakongi, Kelly, Kongnang Kongdat, Lambi Tingbagi Kongjang Sanction K, Wangu Maning Sabal Apunba, Maira Pabi Club Organization Asu Kongjang Sanction K. Paurabi Amadi Nungoi Awang Lekaigi, Maira Pabi Amadi Club Singer Su Kongjang Sanction K, Belasi Karigumba Handoktra Badi, Chara Henbagi Kongjang Sanction Lagani Haide. Laimakong Chingmangi Akoibada Laiba Chingmi Tami Miam Hopna Segmai Kendragi MLA Ais Dingogi Yum Tana Chatuna Bela Siki Mayukta Kongjang Sanction Kre Naharu Pangong Makongda Su Kongjang Sanction K Top Mele Kaida Su Miamna Wakat Kongjang Sanction K Nongmaibung Pung Makongda Su Landam Adongi Miamna Kongjang Sanction K Nambol Kaitel Dat Nambol Maikegi Ima Ibel Amadi Club Organization Gik Myoy Singna Akan Ba Kongjang Sanction K BJP na Luching Ba S ticket gi yumdat homjinduna belasi pass tawdana ba takshin biu haike oinam kaino yumnam kuno ngai khong kuno tawbul khoijuman nachau chingba mfam singda su khongjang sangshin ke samuro naurem amadi club anigi maina paibi singna samuro kaithel da wakani fam phamlaba matung olu khoi gi yumda thomjinduna khongjang sangshin ke Joint Committee on People's Welfare Yari Pokna Sinduna Yari Pok Bazar da akoi bagi lekai kayagi maina paibi sing amade miyamna pullaga CAB gi mayokta khongjang sangshin kre Thobal District ki tongan ba mafam singda su pak chana khongjang sangshin ke Thobal Block Congress Committee na Thobal atokpam da leiba party office da wakan fam chata ke Kelly Makong Thobal achoba community hall how kha kaitel wang mataba okram kyam sifai thong ahanbi nongpok sekmai yaripok ke crew Sambram na chingba mafam singda su khongjang sangshin ke Thobal kaitel da mai kai mari gi mifam pangthok tuna hayeng su makata na akan ba khongjang sangshin na ba warip lauke CAB gi mayokta Bisnupur district su ima ibel kayana kaithel da hingyarek tuna khongjang sangshin ba hokre Moirang lamkhai dagi torbung phawbagi mafam kayada wakat mifam gi lambi thingbagi khongjang pak sanna sangshin ke Moirang okshong bungda su lambi thingbagi khongjang sangshin ke Trong laubi awang lekai da su miyamna lambi thingbagi khongjang sangshin ke tera khongsang bi leimram lerak khudek pi trong laubi makha fire bam leraki ima ibel singna su lekai da lambi thingbagi khongjang sangshin ke Kwakta Bazar da su Maitei Pangal Furuki Ichilinau Singna Lambi Thingbagi Khongjang Sangshin ke Moirang Kaithel da su Kaithel Phambi Ima Ibel Sing amadi dukan Phambi Singna Khongjang Sangshin ke Moirang Kunau Gram Panchayat ki manungda leiba Maira Paibi Singna su Khongjang Sangshin ke Thanga Salam Lekai da su Wakat Mifam Chathabaga Loinana Chief Minister amadi Prime Minister gi effigy maitha ke Ithai wapupi da su lamdamadongi Maira Paibi amadi club na khongjang sangshin baga loinana lambida tayar mai thaduna khongjang sangshin ke Haujing Sathariba Raja Sabha gi bifam da CAB gi mayokta Congress ki MP Singna Bilasi ki mayokta move tawdrabadi Congress tagi resign tawragani haina oinam kendragi hanagi MLA Dr. I Ibo Halbi na phongdurakle ngasi oinam bazar da chathakhiba miyam gi khongjang da saruk yaraduna wafamasi mangna phongdukhibani lamdamasi da thokliba issue sing na thaiduna luchingba singna fam konduna leibagi matam natre haike Congress ngasi bilsi yena ba yaudra bot thada ba yaunandra ba waka torma ba ai Congress kulatiki ai yekane to e ai Congress to kane wala ai to kom kan kari no han moi lok sabara waka torga lok sabara waka torga indirectly kana budu pigimne moi hindu masen lene se sabot na braiba ya die nipa ma chawa ga ngasi mangang ba yeng ngang bu taboki tongnu bu si budu ni fatte prajati mu song thoro nadi lekter pham ta Kumbi gi Maira Paibi amadi Kaithel Phambi ima singna ithai khunongdagi Kumbi Kaithel phawba miyam gi khongsat amajat ke Kumbi Kaithel da Prime Minister amadi Chief Minister gi effigy maitha ke Thangalawai sabal lekai da su lamdam adongi miyamna lambi thingduna khongjang sangshin ke Ngangkhalawai sunu sifai phubala gi mafam kaya da su khongjang sangshin ke CAB gi mayokta singjamai parking da singjamai gi ima singna hingyarek tuna khongjang sangshin kre Mang Imphal da su lamdam adongi ima ibel singna CAB gi mayokta Wakari from Chatake, Bilasi passed over Yaroi, withdraw to Gadabani Haina demand of K. No Mibung Ayang Palida Sulanda Madongi Nupi Kayana CAB Gimayokta Lambi Tingduna Kongjang Sangshin K, Tungda Human Sense Semduna CAB Manipur Dachanaba Yaroi Haina, Kolaukia Lau K. CAB Gimayokta Haibong Lerak Youth Association Amadil in Toingambi Maira Paibi Kiam Sifaina Sinduna Ngarang Numidang Mairagi Kongsat Kre Tawal Kiam Amadi Haukagi Yam Laba Miyamna Tawal Kiam Sifaidagi Hauraga Tawal Kaitel Fawa Kongsat K Tawal Kaitel da Yarek Libi Ima Sing Su Sarukya K Belasi Yaning de Haiba Wafam Sarukyaki Bidupi Amana Fundura K
Imphal East ki Kaibi gi Haikak Mapal Taret Khul Lamboy Khul Kaibi Kumuda amadi Chanungi Mera Paibi amadi club singna sinduna ngarang numidang CAB gi mayokta Meragi Kongsat amasat kre Kaibi Salamda Laiba YLLO gi office mamangda punduna mifam amasu pangthoke Sawabal Nepra Menzor Lekai Apunba Mera Paibi Ima Singnasu Nepra Menzor Community Hall da CAB gi mayokta wakanifam chatakre Amoromda Thawal District ta CAB gi mayokta ngasi khongjang sangshin khibadagi mausagi punsida sauna akaiba pikre mioi kayana lambi thingbagi khongjang sangshin ke wangjing kaithilda miyamna lambi thingduna Prime Minister gi mitam maitha ke Yaripok Wangkhem Yaripok Top Khetri Lekai amadi Faudel gi mafam kayada khongjang sangshin ke Thawal Ningombam Hauka Kyam Okram amadi Thawal Wangma tabagi mafam kayada National Highway da lambi thingke Thawal Kaithil Fawba miyamna amuwa firal amadi Prime Minister Modi gi Efizi puduna kholau kya lauke Kaithil da hing yarikli bi Imaibel Singa punsinduna DC office Fawba khongchat ama chatna khonabada police na Thawal Mela ground da Thawal Mela ground manakta thingbadagi miyamna Modi gi Efizi maithabaga loinana mifam pangthoke MLA humfu resign tawgadabani Chief Minister na fam konduna leibagi matam natre haiba wafam su phongdokna ke MP Dr. T. Mainan ang sasatakeba Parliament mifam da CAB withdraw tong na bataksin kre CAB pass tawba haurakpa asina Manipur miyamna pre-merger status demand tawba haurakle maram asina India government na bela si khudakta handokadabani haike Man Pek Jiri na kaukiba pung kuntra taruki Jiribam district total shutdown na district asida su chawna kaiba PK ban saugatpa singna Prime Minister gi mitam maithabaga loinana mairagi khongchat amasu numida waram chatkre hayengdagi CAB gi matangda tangdangba khangriba fawba pak sanna khongjang sangshinanaba warip lokre miyamna khongjang sangshilingaida pamdaba thodok thoktanaba district police Jiribamna akanba section thorang lokhatke CAB gi mayokta sakshilakpa khongjangda police na tankhai badagi Asok Pasing Rims yauna Imphal gi tongan ba mafam singda pukatuna laikana kre gari da lambi thingduna khongjang sangshin basing police na tear gas kaptuna tankhai bada mioi taret soktuna Rims da pukatuna laikana ke mioi ani amana ising puduna lakpa gari gi mioi singna furam badagi sokle hairi Housing Sathariba Ihawasida Aso Open Nanglakpasing Damag Manpack na Rims Casualty Mamangda Healthline Hangdokre Healthline Asina Aso Open Nanglabat Miyoy Singi Layang Badak Changba Hidak Lang Thakna Chingba Mating Pangani Hairi Healthline gi number na 7422985953 amadi 9774774649 amukahana 7422985953 amadi 9774774649 asini People's Alliance Manipur gi total shutdown gi khongjang pung kunmari amaga amu khudaktagi sangdukle hairi amoromda wangjing tentha kendra gi MLA gi yum amasung BJP gi office ta miyam gi ihau sangsinbada asopan yaukhiba state force gi fazadaba wahi wata sing pumba yaningdaba phongdukle Loktak project singmi tami mera paibi lupna sinduna Loktak project ta khundariba kanglup kayagi myoy singna saruk yaduna CAB gi mayokta wakanifam chatakre Ingthau khongdasu miyamna lambi thingduna wakarifam chatakre police ki gari fawa salan khide Moirang konjengbam laikai da lamdam adongi miyamna lambi mayai da famjinduna CAB gi mayokta khongjang sangshin ke Moirang lamkhai da su mera paibi imaibel singna CAB gi mayokta khongjang sangshin ke lambi da mi chalan khide Arabti mai lekai da su CAB bu yaning da ba phongdoktuna Arabti mai lekai gi mera paibi singna ngarang numidang Arabti mai lekai dagina maitai lamkhai fawa maira gi rally satkre Ningthaujam langan ba chahi kunmanga apokpa and inaw irengba me lekai dagi mioi ama January kunmanga ge ayupung taret makhairom taba matamda yumdagi thokiba dagi hanjilaktre mag foot manga inchi mari wangi masa noi kuchu ngawi mamai koida nei mangna thokiba matamda amuba machugi jacket ama litke jin khongra ama setke mahakpu kanagumana thengnarabadi mobile number 93831573 43 da natraga manangna police station da pau pibiu hairi hauji sanabagi pau lobirase
ngasi sanabagi pau bueneng thojamdagi fangbigani National Football Championship for Santos Trophy North East qualifying round gi ngasi sanaki Mersta Manipurna Arunachal Pradesh po maithiba pikre Mizoramna yumbu boiduna tha sigi tang taramathoi team tarungna grubani thongna khaidokuna Aizol da sathariba National Football Championship for Santos Trophy North East qualifying round gi ngasi sanaki Mersta Manipurna Arunachal Pradesh po gol amas sinoda maithiba pikibani Manipur gi mai pakhibgi gol adu hauji Sagolbal United ki sanori oiriba W angok sanana match ki humpusuba minute penalty da sankibani W Manihar Gomilung Kipgen S Prem Kanta amadi S Amutomina Manipur team gi manager coach goalkeeping coach amadi technical director oina sanaroi sing kupna senaduna match khudimak mai pangna bakanna honari Manipur gi mathangi match tha sigi tang tarataruki nungtil pung ani tabada Assamga sanagani Ahanba Lineup Cup ki final da FFCC ang tha amadi Top FC Yaripoka sanarakani Nongbram Football Club na sinduna Nongbram Playground da tha sigi tang kunmapal dagi team taranipana group mari thokna khaidokuna sathariba ahanba Lineup Cup ki ngasi sanakiba ani suba semi final match da Top FC Yaripokna NMLSC ngarian bu penalty te goal mapan nipal da maithiba pituna final sangkibani match asida team ani mangna apiba matam da goal ani sanaduna draw satpadagi kicks from penalty mangna decide tobuda Top FC Yaripokna NMLSC ngarian bu maithiba pikibani Top FC Yaripoki apiba matam da sangkiba goal ani adu Premsen namadi sana khombana match ki taruk suba amadi mapal suba minute sanki match asida maithikiba NMLSC ngarian gi goal ani aduna MD Alina Merski Mapal Subamadi Taramapal Suba Minita Sankibani Sathariba Cup Asigi Aroba Mers Tha Sigi Tang Taramarigi Nukilpung Ani Tabana FFCC Ang Thamadi Top FC Yaripoka Sanaragani Hauzeroi badamaroi bapau amukhana Rajya Sabha da charang na bathokpadagi CAB ngasi puthokidre hayeng ayupung taramathoi fawba mifam yaithokre Laingang na miyam gi apamba khangna bill pass tawdana ba leptana taknari miyam pukning phathana leibina ba chief minister na appeal tawrakle miyam gi iho lakpa yai chingna badagi laingang na greater Imphal area da matam kaktaba curfew thamkre amadi district magistrate Imphal West na TV news channel singda miyam gi iho ga mari leina ba I paw sing phongdana ba athingba thamnakre Ngasigo na dias tibina pizo pa matang solution jare miyang tabi di basing bu amukahan na kurum jare